Department of School Education amadi Department of University and Higher Education Government of Manipur sinduna ngasi konung mamangda laiba City Convention Center da consultative meeting on education during lockdown pangthokre mifam aduda lamdam aski school college singi principal students organization NGOs amadi education gi lamda laiba social workers sing saruk yakhi State Asiki Chief Minister Nongthonbam Biran, State Asal Lairiba, Rasniti Charang Naba Amadi NPP ki MLA Marigi portfolio Pibagi Matangda, Kananabanga Sinung till Delhi the Akanaba flight Amada Satkre. Kongsat Aduga Marilena, Chief Minister Nongthonbam Birana, Hongdok Lambada, Handak Raja Sabagi Mikal the State Asigi Amatangai Rabasita, BJP na, Mai Pakpagi Harauba, Hongdok Pagi Chatpani Haina, Hongdok Lamki. Malem gi oina COVID-19 positive oiba missing crore amaga lak ani lising nipan ga chamri yang nipan sukrai. Laina asina maram oiduna laikhidaba missing na lak manga lising mangaga chamnga sukna manga sukrai. Malem gi laibak singi marakta US na positive oiba missing khwaidagi yamli. US ke oina positive oiba missing lak kun manga lising marfutaret ka chama yang mari sukrai amadi sikhibana mioi lak amaga lising kuntaru ka chama nipuni pani. India ge oina hauzik phawbada positive oiba mioi lak manga lising nipuni pan ga sahum tara nipan sukrai amadi laikan nabangam dana COVID-19 na maram oiduna laikhidabana mioi lising tara taruka chanipan marifutara humdoi sukrai. State asigi igi awat palairiba asidagi kharada oirabasu koknabagi pandamda Indian Red Cross Society Imphal East District Branch na ngasi Janimski Blood Bank ta idan tawkre Save Blood Save Lives haiba thimda World Blood Donors Day ga mari lainana ngasi donor yankhai henbana idan tawki Ngasidagi hauduna numit mapani chupna chathagadaba PMGAY amasung CMHT card ki enrollment program wangkhai angom lekai de laiba World United Youth Club ki ground da pangthokre club asina sinduna wangkhai SCG MLA o Henry gi makhada amadi coordinator Sarchandra mapungoiba thodang lauki loinana ngasi pangthokhiba thoram asida wangkhai angom lekai de laiba miyoi satret mukna PMGAY gi card asi phanghanaba hotnari